खुरमजरी मियंग ताबी बिस्मुतराम अंगचरी मसी मरोय बपाउदा Manipur miyam ki apun basaktam thugai na basinba BJP amadi NPF tagi miyam na laptokuna marata haloi se haina Deputy Chief Minister ga khagamna phungdokre Ingliseni kundagi angang singda polio drop pithakwa Bharat pumbagi oina toklagani amadi N Premzina Open Tennis Tournament men's singles ki title lokre Mapung pau pizari Manipur miyam ki apun bagi saktam thugai na basiliba BJP amadi NPF party dagi miyam na lapthokuna lamdam asida marata haloi se haina Manipur ge Deputy Chief Minister ga khagamna phungdokre Jamga kumanga suba Pandit Jawaharlal Nehru gi mapok kuman thoram amadi Congress ke political convention ga mari lena na pangthopa thoram da mahana wafam asi phungdokhibani Imphal East District Congress Committee amasung Thongju Kendra polling station 5/22 amadi 5/23 da sinduna Kendra asigi manung chana leba akampat ki ibudo wangpura sanglen da pangthopa thoramadda MLA and Loken Kendra asigi hana MLA oramba Bijoy Koizam committee ki president Jagat JDU ki president M Tombi amadi Congress ki atay maru eba myo sing susarya ki gai khangam na makhata na hai kibada Manipur yauna naga tabal lamsing punsinduna Nagalin semgani haiduna manifesto da yauduna na singnariba Naga People Front ka BJP ga center da chaminari Manipur da su BJP na district anida NPF sagotuna ADC semba haibasi phong na apunbagi saktam thugai na bahonabani Thongju Kendra asi opposition Kendra oina leirubana hiram kaya da sothari MLA oibada matik chadre haiduna tanthoropadagi maraki mikal pangthokadoribani miyamgi ihul khangna thabak tawbana Congress na Manipur da chahi 16 leptana sasan pairakli miyamgi khandaba amasung hauku sizinaduna Masagi kanaba loba myoebu miyamna mihut oina thagat pirakanu haiki handakta sahi tawnakiba Naga Peace Accord asi taramna oi adubu accord asina Manipur gi apunbagi saktamda akaiba jatharaknabadi sarkar na tumina leiroi framework ta yauriba wafam khangandriba asi BJP ga NSCNIM ga aronda pandam lei haiba utpani phungdokhi dari betul terima lagi aku sebelum beli tak kata kan tadi berjalan dia sudah tahu benar contoh tahu na lagi contoh itu kau yang pada sangat yang je contoh ini kata orang tidak kau sudah tak yang ini kita ni nak tapi mulai pun dia. Tapi dalam zaman itu beda. Lalu kan kita si apa tu nanti masih anu hanya perjalanan kita betul. Kendra asigi MLA oramba Bijoy Koizamna matik chadraba Kendra asigi MLA na chahi ahum makhairom kari kanaba purakrabage community hall ani sabadu communal hall onthokre matik chaba mi khanduna lamdam asi chakhona bahonarasi Manipur miyam gi mayokta leiba BJP bu paratambirasi haike amang minister we hida lalam khol bai su miyam dugi pani su ne ko tahanle adu mayam nanna pamna khallaba adu ma mi ama phagani na tharo deini apoi phagani lai na disqualify karo thore Mama ngasu perjalanan thakwa ni ema mayam chandra pogoi daga thado ke madutunda ayu mosilale hadam emo disqualify karo mosilo se kanatan tenna yung tari Ministry of Health and Family Welfare gi guideline gi matungina Bharata Inglisani kundagi angang singda polio drop pithakpa tolagani hana State Family Welfare Department gi Director K Razona ISTV News ka unabada phongdorli mana makhata na polio drop pithakpagi mahuta inactivated polio vaccine oina kapagi thabak Chatragani Lokaloli Bakhongthang asigi matung ina State Family Welfare Department asu Manipur da chaliba chahi asigi aroba sarutagi inactivated polio vaccine kapagi thabak hauragani Bharat asi World Health Organization na inglisani taramari gi March ki tang kuntareta polio free oiraba lebak amani haina lauthokrabasu
polio hariba laina asi yumthangna balebak Pakistan Afghanistan amadi Nigeria dagi miyobagi haksangda pusilapa yabana makata na polio naba thidoktuna hidaka pagi thabak asi chathagadabani type 1 type 2 type 3 haina leriba polio gi laina makal ahum asi handak chahidagi inactivated polio vaccine kapa hoba asina mathangi chahi ingnisani tara taruki April thadagi bharatagi type 2 gi polio gi anaba mawng asi mapung fana muthakhragani makha tarapada lehoriba polio gi type 1 amadi type 3 gi leina makhal ani asisu lauthoknaba Ministry of Health and Family Welfare na pandam thamni haina Director K Rajona makata na phungdroli yakhoi nangnaba state singda haibidi Afghanistan and Nigeria atopa Pakistan vaccine sidadi yakhoi yam kanna polio je dum yam active oina leri makhoi digi yakhoi gi lamsida importation haibadi laktana baidamta ngakthona na baidamta under Ministry of Health and Family Welfare Government of India amadi Manipur government ka punna Family Welfare Department Immunization Section na koi anoba vaccine haibadi inactivated polio virus vaccine haina khangnaba adumba anoba vaccine ama handaki sahi gi last quarter sidagi koi hogni haina plan tawjari Lamlai Municipality Development Committee na sinduna nomugi oiba political conference ama lamlai da pangthokre R K Ranjana jahi tarahumdo hena state asida Congress na sasan parak labasu tangai fadana chagdaba yadraba polam sing miyam da ningthina phanganba ngamdabata na tana thaknaba afabai sing fawba pithapa ngamdri India government na afa scheme kaya pakalabasu state asida di miyam da mapung fana scheme sing adugi kanaba phanganba ngamdri haibagalwena na Congress government ke asoiba kaya puthoki भारत सरकार न प्रजा मियाम की थादर रखीबा थकना चानब इसिंगी नत्रगा अना लायंग संगे नत्रगा स्कूल कॉलेज मही मसिंग तमननबगी नत्रगा तोंगान तोंगान बा लोकल बॉडीज म्युनिसिपल काउंसिल दा सखत थौरांग तौनबा लूना न लेननबा बेसिक एमिनिटी सिंग अदो फंगनब थादर रखीबा सेनफम सिंग अदो नसि चही तरम दो यसिदा मधुगी मही फंगबरा सफत उब फंगबरा Political conference to the General Secretary Administration M Aswini Kumar na Manipur da Congress na luchungba sarkar lairiba si miyam gi khandaba sarkar ni haina mara sikhi saru yakiba General Secretary Media Cell L Basantana ngarang thongju kendra gi hanagi MLA Bijoy Koizam gi mayumda miyam da phangangadaba cheng tharam kiba adugi matang da BJP na chapsaba ain gi oiba mateng lauragani hiramasi matang da singjamai police na FIR chalu ya de haba labak thibani kudakta FIR chanduna thigarpa hogadabani haiki RTI Cell की कन्वेनर एम्पोरे हनबना लमलाई केंद्र दा थादरक पा सेनफम सिंह RTI की मतेंग ना चपचाना थिगलगनी सेंटर की थादरक पा कांगू खुलेन दगी संजयबम खुनौ यौबगी लंबी सेमननबा लुपा करोड़ अमगी सेनफम मंगन खिबा असिसु चपचाना थिगलगनी हाइके अखोई लेजरिबो कमिटी सिना साइ कमिटी की फल लोइना सिदा थंबिरगा अवाना आई लेता सिंह पुथोक पुसिन फिसा लोनसादा अमदा अंगम मतेंग खरगा पांगनरगा हाइबा कमिटी सिना अखोई लमलाई म्युनिसिपल डेवलपमेंट कमिटी ना होजिक सेमजरिबा अखोई बीजेपी की होइबा अखोई म्युनिसिपलिटी इलेक्शन दा वाक तौनबा अखोई दमक्ता दु सेमजरिबा कमिटी सिना पाकथोक चांगथोकनबदा मतेंग होइनबनी Lilong naga panchayat na sinduna mahut ki senthang makada panchayat asina saba community hall ngasi MLA Karam Shyam na miyam da khusinakre tharamadu da mahut ki director N Git Kumar IMC chairperson A Nimayaw na miyo kya nasar uyake MLA Karam Shyam na jako tharang ki thabok pakhapada miyam na mateng pangbiu hauzik miyam na vap tanarapagi matung ina mikhal gi mawong mataw asi semdok patangay fade phungdoki nungai ko paw mana akoi nabi sajing chingkhom hai akoi polling station si ilong yawram di sajing mama la kai ilong yawram di atam kragi mamang da karam bakanda adu sajing konjeng lai kai ki mairing khongi adu praja sing adi local ki nahor sing club ki nahor sing mayam sina lilong si hapning ba adi lilong ni asing sapom si kanna ba Wangjing Pentha Kendra ki manung chanba Wangjing Lamdeng Municipal Council na kwariba mafam singda PDS ki polam lambi thongi chakot thorang sing sanitation mai isingi thabak thoram niyom chumna miyam gi damak paikhali kanagomba singna media bu lana lamjing duna aramba pau phongbi dana ba ngasi Wangjing lekol da pham kiba miyam gi mifam na phongdona kre
Social and Cultural Development Center gi Rosen Thongamna Paumi Singda Municipal Council asina Koliba Mafam Singda Hauze Osik voter amada cheng kg manga kerosene liter ama chang naina fangali ichau thokraba matung khulaki lerak tara rom kanna semjinduna koilas thana na bahonari subnagi lerak amadi lamgi yenaba nong chingi fibam fatabana ningthina semjin bangamdri wangjing kaithel gi akoibadasu hanadagi leramba toilet ama yauna punna toilet mari thamduna khong hamfamgi fibam su fari kaithel gi akoibasu municipal council gi trailer ama season aduna nomagi sengdopgi thabak chathari amaromda isingi oina hauzik leriba tanki asi matik chadabana numit khudingi piba ngamdabasu noma kalaga nomada pung amamam ising pidi prepaid lakpadagi nomada miyamna pung kungi mathakta mai fangri adubu kanagumba singna media bu lana lamjing duna municipal council asina konba mafam singda hiram kayada miyamgi hak madle haina phongdorakpa asi laibak thibani haike ngasigi mifam aduda wangjing tentha municipal gi chairperson H Chauba councilor Gauranga KLUWSC wangjing gi secretary M Surchandra Susar yake sugumba khogi media singna lekai gi wakat natraga any media singi pau collection lak matamda lekai sida lamdam sida leibiri ichili nauk singna yariba makai achumba pau tambiduna afaba mawngda amasung development si asengba wari sabiduna akhoi electronic media singu lana jing hanbasi akhoi pamde marmaduna yariba makai lekai lamdam si leibiba ichili nauk satrana khwai puno mangna electronic media singu achumba magai de lamjing biu haiba wafum asimaga koi thamjage Emising Jamapan Marfudragi Angan Basarukta Thokiba Kangluki Irangi Tungda Manipurda Oirakiba Mikap Mirao Kolda Yumfam Oiduna Saisakwa Ranbir Taunana Masagi Oba Tarani Thodak Shuba Ranbir Tauna live on stage La Liba November Tareta Palace Compound Leba Maharashtra Chandrakirti Auditorium the Pantokadori Hiramasigamari Lenana Imphal Hotel the Pantokiba Pawin Bifamada Concert Asigi Convener M Joina Music Concert Asigi Maruiba Media Partner Oina ISTV Manipur Update Naharogi Thaudang Oigani Lupa Lak Tarani Thorom Changani Panariba Thoromasi Classic Hotel na present Tauduna HVS Construction Material Private Limited Amadi Arun Enterprises Nasu Mapungoy Thaudang Logani Crying Women Haina Mingtuanba Concert Asida Ranbir Thaunana Theme Song Yauna Ishe Kuntra Dagi Tadana Sakani Numida Asida Crying Women Haina Audio CD Amasu launch Tawani Haike Sumayamji Urak Pasida Uzi crying women's na nakal thamasu nupi ke zoro lama yam chawle Manipuri society is the mau ganimol gi yamna marak sida yamna kari haitare ai koi gi stigma ai ga social stigma ai ga sam conflict rele sigum punamuk si kokna bhona bada ai koi khuding maksi aina nungai ne ye or aina yamna imung amada leimo tamda saukthuna legi haidi aina khare hena tawba Tawang mo to so ina henjan na tawraba amana ta haibo mo mau phana phasanu mau na nimona mina to kodang ai le raba adu adu ma se phatta badum che kane Manipuri art and culture bu yokhana ba pandam da jangshilaba khongthang asigi mapungoiba sesakpa Ranbir Thauna na phongdokibada concert asida title song yauna mahak masana thengnarakhiba Kanglup anigi irangda soon kibasing adusu reflect tawgani Tarani Thodak Shuba concert asina Anoba Mayon ama Isegi Lamda Prolagani Haibagi Tazaba Thamki At least 1990s ki matamda isai yamna koi rube sai ni early 90s dai gi ni aduga matamdu da khoi nagaku ki hanabagi issue adugi matamdu da gi hauraga laigiba wari ma khakni aduna matamdu da around 1993 94 adai da igi be sai ni wari mani aduga Manipur sida khoi gi mihat mipun thoiba crime punama still continues to do adu mamayam do no item the crime men in the thing tharaga su mamayam si toxi khanaba chainaba do hanaba si punama sina topa lakado generation amada sina bihau da ba asoiba amang mamayam do ngal lingai matamda khara do ju imana kappa che taraga di mayam ju asigi appeal ma to budune akogi mother ma hairibasi she will represent Manipur aduna mother Manipur si mana represent Tarokanda through the medium of Ranbirgi akogi white friends music haitare sigi through the ni Manipur da mana peace ki crusader moina let's bring in ISTV network the hari bisai numai gi thormasi biamna tabi bhangigani aduna let's watch what the
theme behind this crying woman of jewels of Rami Thauna Living State. Break matungda taram nuksari. Swasth Bharat Mission ki sarugama oina Worker Union Manipur na sinduna Imphal Sahabu Luna na thamna na bahona bada praja ki thautang habi hiramda public campaign ama ngasi thangal kaitel leba Gurudwara dagi haudokre haudopagi thoramda Maho Department ke Deputy Secretary Peter Salam IMC ki Assistant Engineer Chingshubam Meneka Devi Worker Union Manipur ki President London yaw na miyo kyana saruya ke tharomgi manung chana lamtu sengdokpa miyamgo unaduna khanane na bayaw na thabak kaya paikakani haina Worker Union ki President K. Landana Fondoroli. Bisnupur District Village Water and Sanitation Committee PHCD amasung Swasth Bharat Mission Coordinating Committee na sinduna Bisnupur District ke water supply leiba mafam singda uchara kaya thakre tharomasida PHCD Bisnupur gi AE Laisram Gokul Chandrana Forest Department na athingba thamlabasu moirang mamang chingi chingkhong singdagi lebak lautholiba asi Water Supply Department na miyamgi ising pinanaba paikaliba project asi yenglaga khudaktagi lepinaba appeal tawri. Kurai Chingam Lekai Gram Panchayat na District Water and Sanitation Committee Imphal East ka kusam naduna tha ahum chutna jatharakiba National Sanitation Campaign ngasi Kurai Chingam Lekai dalaiba lining thogi sanglen da luisinkhre tharomasika mari lenana laigi sanglen gi akobadasu uchara kaya thakhe Khubnaila Naisel amasung Robert Hesay Kipget Miat ki mayok tasem kiba JSC na chingi mafam singda kaukiba pungni fudipan ye total ban ngasi ahing nungyay digi hauragani hari kadang banda thokiba misi asi matangda magistrate inquiry matam chan loisindabagi mayokta JSC na ban asi kaubani khongjang asida mahi masing analayeng mai ising lining laisol amasung media di komthokani hari JSC ki convener thangmilian haukibna ngasi nungthil kangpok pida pangthopa pawi mifam amada chai asigi January 25 da kadang banda thokiba thodo asigi magistrate inquiry tha ahum ki manungda loisingani haina thajaba pikraga ngasi fawba loisindaba asi yaningde thodo asida January ba maraleba sing sarkar na kangkhana bahonabani miyamgi achumbabu miraiba amasung miyoibagi hak khongaunaba thawongni haina JSC amasung kuki civil body singna hakchina lawi hairi aikhoigi nat amasung irol chakonanaba Lol amasung natpu thakwana khanba tangai fade haina kumbi kendragi MLA Sanasam Birana Fondokre ngasi Bisnupur District ke manung chana leiba United Cochin Club Saiton ge Golden Jubilee thoramda wafamasi mana Fondoki bani Thauram asida club ke president Ahibam Milan Mohan Saiton Gram Panchayat ki pradhan Soibam Samungo JCILPS ki convener in charge KS Ratan Women Wing ki convener Elngan Visusaruya ke JCILPS ki convener in charge KS Ratan na khunai ama sengwapa matamda ekoi gi apunbagi lingjel thauna changba maramna ekoi khudimaki mot tinana leiba mathautai haiki Manipur Urban Development Agency ki support kaloinana Swasth Bharat Mission ki makada Manipur Tourism Forum na Sendra Youth Club ka kusam na duna nomugi oba lu nan bagi awareness program ama Sendra da pangthokre Sendra Youth Club ke volunteer sing yaw na Reason Forum na Sendra gi akoi bada lam tu sing sengdokhe Sendra yengba lakliba lam koiba sing amasung mega school game Harry sing da lu nan bagi awareness sing pangthokhe Sendra gi akoi bada amot akai hundok fam sing thingkhe tungda khongchet amasu Sendra gi akoi bada chatuna tourist spot asibu lu na na thamna ba pauza Sandoke asiguma luna na thamnabagi khongthang asi makhatana forum na lakhaki gani hairi Indonaga Peace Accord ki sahi tawna khibedagi ikan kana dana nungsi chanana leminalaba furup ja kharana ikang khangau dana yelomi kanjanaba bill ahum ki mayokta leblak pathawong asi khallubada taseng na angak pafawi haina Mayday International Civic Action Network na thatarok pacherol amana khangalakli haidok taba Indonaga Peace Accord asi mathi phongba harok labra hairi framework ni hariba accord asi sahi tawna khibaga awang nopuk state ki mafum kharada achoba drive ama jathaduna kada lising ama hena loksingkre haina media da phongdok na Masina Paliba Sarkar Asina State Kayagi Ngamkai Lansinduna Greater Nagalim Sem Navatam Liba Kangbu Amada Henba Sakti Pisinduna Nakoinana Sawalabra Haidi Accord Asigi Framework Amadi Akupawa from Sing Miam da Fong na Lautuna Kanglu Kayagi Langtak Naribasi Kohan Bana Achumba Torang Oigan Haidi Lamdam Asigi Miam na Matam Chupada Asiguma Tawong Sing Asigi Mayuta Ekoi Punna Junction Minanaba Sem Saduna Ledasi Haidi Kongbada Leba Standard College ki campus manung dalaiba swimming pool gi office cum change room building asi hanagi MLA JS Biswajit na sangakre Standard College Swimming Pool Management Committee kongwana sinduna pangthokpa tharom aduda college ki governing body gi secretary N Jibalata Principal
M Kumar amadi Chairman N Lakshman Susaruyaki TS Biswajina swimming pool asigi thak hengat hanana bohona khigani sarkarna sana khonabagi lamda changning miyoi sing khanduna sana khonababu thak wangkhana bohona view arapa mafam singdasu sanabagi infrastructure semgat haningi haike aduna akoina government da akoina appeal tawningbadi haijanibadi akoi phajana सानागदब मी सानाबाबू नुंसीजबा सानाबाबू योकटप पामजब मीजे मरुवैना थिबिरे हर कांदा कराय कराय करी तबो यागदगे येंबिरे हर कांदा अखोई सबगत पिरगदी अखोई मणिपुर दा अखोई रिसोर्स लेजदबा अदु अनएम्प्लॉयमेंट की प्रॉब्लम जे दुकी मतिक लेब मरमना अखोई मसी पार्ट ऑफ द अखोई डिजिटी प्रोफेशनल और पोसक अमो ओइबनिना नॉट ओनली अखोई मणिपुर सर्विस ता नतना सेंट्रल सर्विस तजु मणिपुर मजा जिंगजे दुकी मतिक कोई टैलेंट अमदे कोई मेरिट थिंग्स दा याकांदा मकोइना लोइनमो पाबनिना कोई हबो ओइगनी All Manipur Manpower Upliftment Center Amuki Mapansuba Mapokumon Tharong ngasi Singzamai Thongam Dekai Dereba Amuki Office da Pangtokre Tharomaduda Amukogi Vice President PS Devan Sharma Makpalgi President L Member Amadi Amuki President S Bimol Chandrana Maroiba Musing when Saryaki L Member Haikibada Sinmisina Tamoisina Tona Lena Tabak Tosi Masina Tungda Mai Papa Habadu Organi Fondoki Amukogi Vice President Debana Manipurda Leminari Besingi Marakta Mapangi Kang Lukharana Hu Kam Sinduna Ekoi Masagi Marakta Nungai Handanaba Honarakibas Sing Asi Puna Tengaminabatai Atopa Singi Lalong Sing Puna Kaminasi Haiki Manamaka Taraduna Manipurda Level Low Lebasu Sidmi Oidibasing the day Level Loge Kanaba Fangbangam Masida Mari Lenabasing the Ming Changaningi Fondoki Mayang Amana Mito Pamana Yonba, Kezi on the plastic the Yombadu Katan Kari, Kundaraganda, Adunuma and later Pukiba. It might be in the Choroki Masida, put part of Yonba Matam that the Madu Yameka and the Ladona, Lupa Tarak Tangi the Mata, Heta Madugido, Akogi, Haitare, Yam Repo Lupa Mangapi, Tarapi, Yam Mantinava. Shikumbagi Monga, economic lumps, they da. Aikoina nationalism sagat pangamri masi ngamnana bagidamata aikoina farm tawribase aduga lamdam sida thoiba pothok singje kamaina promote tawndadaki habise aikoi mipung gudimang masi awareness wakan taminaba machang Lai Seva Committee na Sinduna Lamfel Court Complex Leba Kangjeng Lairembigi Tarelak Shubai Ira Thoni Thorom Pangthokre Thoromaduda CGM Imphal East A Notunesori Imphal West ki SP Dr. AK Jaljit Imphal East ki SP Angam Kamai Court ki staff amade akoibada leba miyoi kyara sarya ki High Court Manipur ki Advocate TS Suvanana High ki bada Judge Singna case amagi bichar tawba matamda thongna leina ake khang yaudana miyamda achumba bichar tawnanaba Kangjeng Lairembigi mafamda thonibani Haina Fondorli deliver to Bokanda, Ima Kanjang Lady Tuja Lama, Yauraga, deliver to Naba, Miam, so Akaba, Wayan, which are actually Rationam Tangmayam, Semsamba, Pangtok 7. Kuragi Kokil boarding the Leba Kangabota gate Mahiroi Jagdispo or Jack Kokil na free Haba Maraga, Mari Lenana case ama Tangal Libasi, Handopio Haina boarding asigi Parents Association na Fondorali, Hiramasiga Mari Lenana Manipur Press Tapangtopa Paumi Singa Unabamada Association ki President L Ibobina, or Jack Kokil na Mahiroi free Haribasi, Matungda Taudanaba Kangalaga, Mahiroi Singi Yangbiduna, Jagdiski Apopa Jugesor na case Tangalibasi, Handopio Haina Apil Tauki. Whether or not they hold about Tagado Banga, Ziggy, Kerosi Yanga, Kitan Dopioina, when Moya, Hazer Simota. Coalition for Indigenous Right Campaign Gimi Makada Kaisamthong Moirang Tolerek Taleba Sana Janmastan Club Mamangda Petruk Machuda Pakang Batungba Firal Chinkatuna Inisima Chamapan Nifunipan Gi October Taranipanda from Kiba Manipur Gi Ahan by Assembly Mipam Ningsingkre Firal Chinkapagi Toramaduda Moirang Tolerek Ahibam Lerak Amadi Laisom Leraki Merapai Bising Susaruyaki Sarkagi member Moirang Them Angambana Merger Agreement Pamde Basigi Mamangda Leramba Lenga Patatu Pami Habagi Kongjangi Sarugama Oina Tharamasi Sinbani Fondoki Ekoigi Ningtam na Leramba Tanka pre-merger political status Aduda Hanjalan View Amadi Tongan ba Ekoigi Manipur ethnic group Mayama Loina Yawa People's Representative Ama Ekoigi Miam Yoba People's Parliament Ama Tamgadabani Indigenous Group Kutima Yawa Ama Haiba demand Tawak Libashi Mashi Manipur Miam Pumbana Ekoi What I mean is, I have a get to Gumba, the man of the Masiki Hariba, if I'm a
Coalition for Indigenous Rights Campaign Manipurna tongan balup singa kusamnaduna ingnisima chumapad ni Funipan ye October 19 da ahanbo oina famkiba Manipur State Assembly bu ningsingduna Manipur State Assembly Day nambol oinam kaithel da pangthoki Pioneer Education and Sporting Union ga kusamnaduna pangthokiba thoram asida Kom Literature Society gi Secretary Mangpu Kilong Free Press ki Editor Pradeep Fanjobam o Ibu Choba Khuman and Sarachandra na chingba miyoi kyana sarya ki thoram asi lamlong kaithel su ningthole December sana jawbana Manipur gi firal chingkhatuna khanane ne ba mifam pangthoki Swaz Bharat Abhiyan mai pahanana ba panamda Assam Rifles ki school singda Mahiri singi painting competition pangthokre Science sector gi anisuba Assam Rifles na Thaubalda layekpa changdamna ba pangthoki changdamna ba sida class 3 dagi 10 da leriba Assam Rifles ki school taret lomna saruk yaki Matam kuina sembi raktraba khetragaw kendra gi manung channa kongpal porompat khetri lekai gi lambi porompat khetri lekai development committee na ngasidagi semjin ba hokre miyam gi lambi asi sembada nahapam indrajina mateng pangbirapagi damak committee asina thagapa phongdoli Ngarang pangthokiba ibuton sana Girls High Secondary School gi Student Union gi Mikhal Election Committee na Mikhal gi chatna kanglon ngakna chatabadagi Students Union amadi school asigi mahiri singna thugai kibani haina Student Union gi Finance Secretary TS Suraya Chanu na phongdoli school asida pangthopa pawi mifam amada mana makha taraduna Mikhal asi pangthokringai da school asigi Mikhal gi chatna kanglon ngakna chatre haidana hanjan wakalabasu Election Committee na tabidana General Secretary oiba amage yaba yengduna namfuda pangthoropa yaning da phongduk tura Mikhal adu thugaibani ngarangi Mikhal thugaiba aduda mahiroi loop amata yaukhide school campus manungda changkibasu leite hairi ngase puma palon taba aduai da Rims Rotaleba Open Road Jewelry Works dagi masana masabu lahlo loop amagi miyoi ni haizaba nupa amana lupa lak mari henbagi sana amasung number lowdriba pleasure gari ama namduna puraga chakre hairi Manipur Press Tapta pangthopa pawmi famamada sana konsang asigi mapu khumantem Open Drona sakhangdaba miyoi asina ngase ayuk dukan da laklaga konsang asida boy ko ba miyoi amana thamlamba nongmai ahum putharo haike adubu kanagumba amatana nongmai thamlamba leite haina mahaka ngayak ngangnaraba matungda kaisampat ki mafam amada wari sanarusi haike adubu mahakti chatpada khudong charoi habadagi konsang da thabak shuba yawba mahaki manau nupa thokpa Amarjit ka chabina khibani Rims ki awang thangba moki lambi Thauzilakwada Amarjit pu puraga thamlamlaga gari adu thoroga chakhibani gari adugi toolbox da sanatula taramari yauke lalawlub amagi ming sizinaraga nomagi su nomlaga hingjari basingda chathariba thawong asi mari leina basingna yengsin biu haike pawgi mi phamadu da takyal khongbal chawkha thorang lup ke mil singsu saruk yake masi kanana karamba kanuna kanto ribno habido aidi tasing khangdre ado aidi suru ka sarga yam wana imungi leitalai mating pangjabani masijida lebak mayamna aigi mangriba posing gari amadi sana sing asi pangnaba honabada lebak mayamna mating pangbiu mari leinaba kenu authority na mating pangbiu Kada Head Office KB Modern Star Association Janura Yai Fathausilup KB amasung KB Awang Lekai Development Committee ga kusamnaduna sarkarna license piraga yu sunganduna mapalda thadokpa yaroi habagi matangda mipamama ngasi KB Awang Lekai da pangthokre tharomasida kada gi Vice President Ningthozam Doren KB Modern Star Association gi President Ligma Bam Kumarjit Development Committee gi President L Angobu Susaruk Yake Andro PCC ki member Kaisam Ningthem Jauna Aromatic and Medicinal Development Center Bisnupur ga kusamnaduna oloi bagi matangda awareness program ama Andro macheng pa tapangtokre tharomasida MPYCC ki President MD Amir member M Memo AMDC ki project consultant Shyam Maibam Susarya ke awareness asida macheng pat khoibu chingdeng sanapat lamthabung na chungba khuldagi miyoi chahum rom na sarya ke Kaisam Ningthem Jauna og roibagi sinfamna lamdam adom gi miyamda kanaba piba ngamgani miyoi ahum na saba group ta senthang piduna og lohenana bahonagani haike ngase pung tara rom taba matamda nambol sabal lekai mera paibe lupna nupi amadagi auditor cham ga yang khai faraba matungda haiduk tuna manghankre yu adubu purakpini hairibi miyoi adudi Ningthozam ongbi Radharani Devi mapuroiba en tomba singa lebram makhalakai dagini yu singadu nambol Beki matungda mukana taram nokchari haukiba tang tarahumdoi da kairang umang lekai da sajina kobi maunaha ama lekhidababu yaningdaba phongdoktuna semkhiba JAC against the brutal killing of Sajina na sinduna ngasi miyamgi bifam pangthokba loinana wakan bifam chathakre
Laikidravigi Pongnafam Kairao Makting Menjor Inkol the Pangthokiba Wakan Mifam Aduda Sazinagi Misi Yaningde Mihapa Musing Dandipiu Amadi Sarkana Mihat Asida Tumina Lesson Biganu Haiba Play Card Sing Season Aduna Kolauka Lauki JSG Convener MD Abdul Kalamna Laikidravi Asi Chahi Ani Makai Macha Lairabani Misi asigi matangda chingnaba leibadagi khongjang changsinbani Chief Minister amadi Deputy Chief Minister da memorandum amamam ngarang pisinkhre lamdam asigi mapi mapa singna mara lebisingi mathakta chap saba action laudrabadi asiba hakchang lauroi haina phungdorli adubu aiko yesi na taliba mihatpa si sabsana masak taktri phaudi aiko dead body lauroi adu dead body laudring mamang sida aiko sarkar na masigi sabsaba precaution do lobiraga masi puthokpiraknaba hanna sarkar gi maikedasu yesi gi maike gi pungning jingjinjare Sankato samadi mata cinema hall da makhal amatagi hausi sanabada matam pumbagi oina ipangna athingba thamle hari tonga ba NGO amadi association singi baming waiduna hausi geng khupu singi lanai oiba hausi sanafam amma ontorakpana maram oiraga ipaki official singa punna khanaraba matungda mafam ani asida athingba thamkibani laliba November 15 dagi makhal amatagi hausi sanabada athingba thamle matamasigi manungda sana khonaba lining laisol amadi club ki chakho thoranga mari leinana sinkiba singna hausi loisin binaba khangali Seva Bharti Manipur amasung Naharov Youth Model Development Association asinduna numit nini chatharakiba Dr. LM Neurotherapy Camp ngasilosin kre Neurotherapist Dr. RK Bonchandra luchingba tim amana chathakiba camp asida mioi chaniga taragi mathakta lemna layengke ngasilosin bagi tharomda Naharov Gram Panchayat ki Pradhan Thokchom Sanjit Ward Member Khoisham Ira Board amasung Oinam Gauru Singh susaru yakhe RK Bonchandra asigumba kemasi lana organization amadi Seva Bharti Manipur ga khusamna duna mafam kaya da pangtong na thaurang lairi haike Global Sappers Community Infalna District Blindness Society Bisnupur amasung Iboyama Hospital and Research Institute ka khusamna duna lemna layang bagi ke mama ningthaukhong ward number 4 da laiba AIK English School da pangtokre ke masida mid amadi General Medicine gi Dr. Nipana mioi chamarom layang bagaloina na hidalang taksingsu lemna PK Thawal Municipal Council ge Ward number 35 ge Councillor L Romana Sinduna Thawal Khunauda nomagi oiba lemna layang bagi ke mama pangthokre ke masida medicine gynae skin amadi diabetes ge layong sing layang baga loina na hidalang taksu lemna pike Councillor Romana Ward asi municipality area chinglabasu manung hanjina leiba amadi Thawal ge khangabokta leiba district hospital tana chapadasu khudung chadaba kaya leiba Ward asi da leiba sub center asisu mamingta oina leibana miyam ge yenglaga health camp asi Tokani haina phungdorali Manipur ki kala khetra gi oiba website amang asi Art and Culture gi secretary K Radha Kumar na launch tokre Jan Manipur Dance Academy da pangthopa thorom aduda academy gi director L Opendro amadi H Kanaila susarya ke sel thumgi fibam fatabana maram oiduna lamdam asigi Art and Culture gi thabak thorom sing pangthopa da khudung cha da sing mayukna re haina H Kanaila na phungdoki K Radha Kumar na phungdoki bada aikoina Hiram kayada mai palabasu formal education gi lamda nathaiba thengnari masina khudung chadaba kaya mayuk nanabagi maram oi haike Kanglai Park Students Association gi tara suba mapo kumon gi mangoina na ngasi TG High Secondary School da layak pas changdamna bagi thoram pangthokre Kangla gi manung da leiba tonga ba khubam singi maram da uniform oiraga layak pas changdamna badu class 3 dagi 4 5 dagi 8 amadi 9 dagi 12 faw bagi category ahum thokna khaidokna mahairu singna saruk yakhi Matam sangna pauche singda columnist oina leramba lekhidraba DS Luang athauba Nehru bu ningsing duna apang thopa marirak shuba ima panthoibi drawing competition ngasi khurai thodam leka community hall da pangthokre khurai youth volunteer na sinuna category ani thong na khaidok tuna pangthokba drawing competition aduda tongan ba school gi maheroi jamagani furom na saruk yakhe Handang mara gari toina mangbagi thaudo kaya thoroliba ase hakchina lawbaga loinana Imphal West ki SP gi miyeng makhada Imphal West Police amasung narcotic kangbu amana akhanaba drive chathabada ngarang nungthil moirangkhom area dagi bolero huranba miyoi ahum fare hari police ki pauna fagalaba miyoi ahum adudi Javed Khan chahi kungamanga apokpa Nasiruddin Lilong Khunau Ayur Khan Chahi Taragamapan Apokpa Ayub Khan amasung Sheikh Tariq Aziz Chahi Kungamanga Apokpa Lekhidrabat Nasir Khan Lilong Khunau dagini hairi Leima popom landhoni na puthokpa Safong Biraglo Ipu Maichok Taremak haina mingthongba audio cassette amang asi GM Hall da phongkre thoromaduda ningthole semba sana jawba KM Blooming School Khangaboki founder case manager amadi advocate Ten Subam Bimola susar yakhe
Manipur namliba music video ase film forum Manipur na piba niyom gi wang mada puthok pathengnare hari asigma thabak asi matungda amuhana tawbidana ba production team singda khangalagli forum na fize chakshada sagliba ishe gi mayek amadi sahekta Aikoi nat ki oiba paringda tawina bakana honaduna lagli masigi mayukta kanagomba production team kharana yengbada nungaitaba fizet leiting sizinaduna amadi nupa nupi sina ka hena nakshinaduna imung manung yengminabada ikai hangoiba kaya mathang mathang puthoraliba asi tawbidaba fai thawong asina film gi sinfam ama oiba Manipuri music video tawbasibu masak thiale ka henba kaya tawbagi lebak miyamna thingluraba kaya adu ngasi nahona naningsingba fai maramasina music video ama namdringaida pumnamangna masigi tangda tathok tatsin tawbinaba film forum Manipur da lakpiu haidi marak thana thabaki pau phungbigani thabaki pau lobirasi Reserve Bank of India ki Grade B ki officer sama kontra ga mari logodori masaga sahi kontra fabugi manungda leiba graduate sa da humpu phangba miyo singna lakweba October gi tang kun go humdoi fabugi manungda online da darkas tharakpa yagani sesing osigi unreserved ta from humpu taret schedule caste taraga manga schedule tribe ki tara humdoi amadi OBC ki kontra mapan ne Delhi police ta constable oinanaba Manipur gi nupa amasung nupi candidate sing logodori masaga sahi kunmathoi fabugi manungda leiba 10+2 pass taba miyo singna November ge tang tara taruk fabugi manungda darkas tharakpa yagani thabak khanmagi process kudimak imphal la pangthokani haire matakta palliba thabaki pawasigi akupa marol babuparada leiba job center dagi khangba yagani Amaramda Zenimsta clinical psychologist psychologist ani logodori Maigeta clinical psychology natraga psychology da MA MSc MPhil loigadabani clinical natraga psychology da PhD loibani hena pami mental health clinical psychology natraga psychology da sahi ani gi experience legadabani sahi asigi October gi tang ama fawagi manungda masaga sahi kontraga nipan dagi hendaba miyoi oigadabani PhD degree holder singidi sahi manga komtok pagaloinana sahi komtok gi matangda government of India amadi government of Manipur gi sana kanglun singi matungina kudong saba pigani dakas tharakpagi aroiba matam lakreba October gi tang kuntra mathoi fawbani haina Zanimski director Professor L Devin Singh na khangalakli thabaki paw ngasigidi matang ashta loijare makha taba paw amuk lobisi Makataba pauda Lilong High Secondary Madrasa gi senior lecturer oibada natana NCC gi officer amasu oidiba Laurembam Navakumar Singana Manipur State Award English ni taramanga panglakpada school asigi teachers staff association amadi mahiri singna harau tayamna okre Vector borne disease tagi ngakthonaba Loklau Bungi Rising Youth Organization na konba mafam singda hidak kapthokre Ningombam Helen Drogi lamjing makhada organization asiga kusamna duna kang hidak kapthokgi thabak asi chathabani hairi Khangjapam kunjam hona iba kelaba unagi isai mingthonba sereng lairik ama Rup Mahal Teng taleba cultural forum gi office ta phongkre tharomasida Professor Huirem Bihari Naurem Khogendra GP Women's College ki associate professor K Hemchandra Susaruk yaki Muhammad Mabob Hussein Kauba Chahi Taragani Thorum Suraba Angama Lilong Usopopi Deleva Mayimdagi Garang Tokibadagi Tibakang Jahari Mark Fit Manga Inchi Ani Wangi Kule Kuchuni Mamai Koidane Masam Teli Masapai Mark Yumdagi Tokiba Matamda Sky Blue Machugi Jin Kongrau Amaset Blue Black Machugi Furit Amalit Ki More Champal Amatong Ki Kanagumusina Mahaputena Vidavadi Manaknapa Police Station Natragana Lilong Police Station Da Pau PBU Hadi MSU Kakchung Branch amadi KMC Unit ke Joint Secretary Oiramba S Rahul na manung matam chadana lakidabda MSU Kakchung Branch na awaba phongdokre hauzik sanabagi pau masigi sanabagi pau da N Premjina Aja Khan bu Maiti Babiduna First RK Noyan Sana Amadi RK Ongbi PM Siza Memorial Open Tennis Tournament ke men's singles ke title lokre Manipur Tennis Association ke miyeng makhada Association of Tennis Lovers na sinduna CYLC Tennis Court ta RK Gambir Singana sponsor tauduna sanaroi nifu mari na saru yaduna
Chathariba tournament ngasi loisinkhre loisinbagi thoromda Jenims ki director Deven Raistram Matagi joint secretary H Iboyama ATL ki president TS Indra Kumar tournament ki sponsor oiriba RK Gambhir amadi CYLC ki president W Kumar Susarya ke Chatharakiba tournament asigi men's singles ki ngasi sanakiba aroiba match da and Premjina Ajay Khan bu ser ani sinoda maithiba piduna title laukibani men's doubles ki sanakiba aroiba match da and Premjit amadi Y Lelen ji ki jurana RK Pritam amadi case Bona ki jurabu set ani sinoda maithiba PK mako mathang taraba sanaroi singda sel gi mana amadi trophy piduna puning thawatke All Manipur Football Association asiduna Infagi Mapal Kangze Bungda Khomukcham Ingocha Singa Memorial Trust na sponsor tauduna tim tara nithone saru yaduna chathariba tarasubo Manipur State ki ngasi sanakiba ahanba match da Trupu Nambolna Traw Kwa Kachal bu goal ani amada maithiba PK Trupu Nambol gi goal ani du Y Gozena Chanke Traw Kwa Kachal gi amatangaraba goal aduna Sami Rongoi na Chanke ani subo match ki sanakibada Young Physic Unit Lalambungna Jet FC Churachampur bu goal ani sinoda maithiba PK Young Physic Unit Lalambung ki goal ani adu O Ajay amadi S Chawbana Chanke hayang ahanba match da SSU Singzamai amadi M Khabamga sanagani ani suba match da Neroka FC Sangafam amadi Nisa Thangmaibanga sanagani Unemployed Youth Learner Association Porompa Thawan Thabalekai na Sinduna Association asigi ground chatharakiba first let W Ibohol amadi anisuba let W Pisak Singa Memorial 7A site football tournament ngasi loisinkhre loisinbagi thoromda top Nauria Jilla Parishad member T Itobi and Intrazit Manipur digital film ge actor GA Boni Sharma yauna atebi kya susarya ke Jahi Tarahumdoi Makhagi ngasi sanakiba aroiba match da RPS Wangjungna IMA Team A Iram Sifaibu goal ani amada maithiba PK Jahi Tara Manga Makhagi sanakiba aroiba match da HUFA hangangna SWC Top Sifaibu goal mari sinoda maithiba PK Imphal District Football Association asiduna Aba Ground Khetrigao da team Taramathoi Nasaru Yaduna Chathariba Moirangthem Ibobi Memorial First Division Football League ngasi sanakiba ahanba match da Rao Lari Yambam Lekai amadi Nesu Khurai goal amamam chanaduna draw chakre anisuba match ki sanakibada UPSA Pukhauna Star Club Moirangkampu goal amasinoda maithiba PK District Sports Association Bisnupur Nasinduna Bisnupur Mini Stadium da Chathariba First Abubam Iboton Memorial 3rd Division Football League ngasi sanakiba matchta FC Thangana KSGA Kwak Sefaibo goal amasinoda maithiba PK First Division Football League ta ELSA Manipurna Neo Ningthokong Khabu goal amasinoda amadi Second Division gi sanakiba matchta Amofa Team A Moirang amadi Mesdo Tokpa goal amata chanadana draw chakre All Manipur Gymnasium Welfare Association ki biyang Makhada Imphal West District Bodybuilding Association asinduna Patsoi Part 4 Awang Lekai Community Hall da bodybuilder kumangana saruk yaduna Second Imphal West District Bodybuilding Championship pangtokre Tharomasida hana DGP Oramba Y Joy Kumar BBA IWD ki President S Biramani AMGWA ki President N Ratan MMTA ki President L Surjit amadi atay myoy kyana saruk yaki Manipurna Tamil Nadu bu maithiba piduna om suba position takre Volleyball Federation of India ge miye makhada Bangalore ge Katirwa Indo Stadium da chathariba kunmari suba mini National Volleyball Championship ge ahom suba position ge sanakibada Tamil Nadu bu set ahom sinoda maithiba pikibani Athletic Association Manipur na Sinduna Khumalapa Men's Stadium da nominee gi oiba Technical Official Clinic pangthokre Myunifu saru yakiba clinic asida association asigi president L Azid amadi general secretary Itosu saru yaki District Football Association Thawal na Sinduna Charangpat Polo Ground da team tara mangana saru yadana chathariba Second Division Football Tournament ki ngasi sanakiba hanba match da CITYC bu Susalna goal amasinoda amadi anisuba match ki sanakibada HYO bu ECYA na goal amasinoda maithiba pikre Thasigi Tamtara Nithodegi Taramari Fauba Lucknow the Pangthokiba All India Weightlifting Sub Junior Boys Category Interside Competition da gold medal Panglaba Moirangthem Johnson Opagi Thoram Turel Wangma Young Learners Association Kakching Nasinduna Kakching Kaithel Nahulai Laimang the Pangthokre Amarom da Kakching the Pangthokiba Taramdoi Suba Mr. Thawbal District Bodybuilder Championship da Slopeland Gymna Team Champion Oikre Championship asida SSK Gym G M Sanjay na KG yang kay mga gi kangnupta ahanba takre
Patanjali Samiti Yankom Ledak Center Sagoban Tera Yankom Ledak Nasindana Hokiba March ki tang kuntra dagi chatharakiba yoga gi thorom ngasi Yankom Ledak Community Hall da loisinkre loisimagi thorom da Patanjali Yoga Samiti gi State Head MC Vinod Manipuri University gi hanagi Vice Chancellor Oramba H Tombi Yankom Ledak Development Club ki President Case Surendra Yauna tonga tonga ba mi kyana sarya ki thorom ga mari lenana yoga demonstration su pangthoki wanga kibasina phongdona kibada yoga masana asina pukning hakchang Nuai Hambada Natana, Afaba Wakal Kalali Haba Wafam Singh, Fongdonaki. All Manipur Football Association is in the Napanthoka Kunsuba Winners Cup for Men Gi Tang Kuntaruta Sanagadaba, JSYC Sadahi Samadi, Hisu Tawagi, Men Ground Gi, Fibam Fatabadagi, Matangin Mit Tang Kumatrida, Han Lep Kibama from that Sanaragani Heidi. Nasino Iba Ingasai Pau, Pizari. ICAR lamfe patagi phangba pawgi metu gina ngasige khwaidagi saba si degree Celsius kunipan dasmik mangani khwaidagi ingbana degree Celsius taratare ni nungsite yawa isimani chang ayukta chada marfumapan nungthildana chada marfudara tare ni nongjugi chang millimeter sunyani Lesla pudamaro ba pawmukhana pizari Manipur miyam ge apunba saktam thugaina basinba BJP amadi NPF tagi miyam na laptotuna marata haloisi haina Deputy Chief Minister gakhangamna phongdokre Ingnisini kundagi angang singda polio drop pithakpa Bharat Pumbagi oina tolagani amadi N Premjit Open Tennis Tournament men's singles ki title lokre ISTV ni bijaba pau mata sinjari ming tabrim simbo mukana krumjari